Sekmai da abulok turen da ahal amata Thamkhre MLA dingkon ising isawi phibam hakting na ying Thamkhre Sekmai AC phawdun cheliba abulok turen da ahal amata Thamkhre thodok adu MLA hekam dingkon ying khiba kaloina na ising isawna sokhalaba AC khungang sing da koina satun ying Thamkhre ngasigi MLA gi khongsat adu Lairen kabida ahan ba oina satki khongsat adu da ising thumlaba yum sing amadi khudong thiba thakki mathakta seliba abulok turen gi torbal ka helak payaba lai lerak masin gi turen torban swing sinki MLA na ngasi abulok turen ta sin khiba thiba phangjaba ta khelabam ibo soba nongban sahi yang khimanga gi imung manung gosu unaki MLA na phongto khiba ibom sa abulok turen ta sin khiba asi yamna nuai taba mani masigi damakta maku thiba phangnaba hojik lamsang police amadi SDRF ani na punna phangnaba honari masigi damakta hona bayaba khuding mak hona gani haina su phongdoki Sekmai AC gi oina di hojik Lairen kabi kangla tombi hathi khuwa amadi Sekmai pawde isai awaba nangli kangla tombi de yum humpuga matho Sekmai parau bide yum samag humpu taruk amadi Lairen kabi gi yum kontraga mapani loina na harau khunau sunung asina leptana sum surak labadi soitani yum ising thumlak ko yaba gi phibam de lairi maram aduna AC asibu yari makhai isawi khudong thibadi kannaba honaba yaba sing hotna gani khutaki oina abulok turen gi torban kaiba thingba nangnamba faklong amadi wa loina na mathu taba pochak khuding makhunja sing da khusin nakre loina na MLA na hai ising isaw hek phabaga isaw thengnariba kari paikhat pa yaba gi haibadu yengsin gani turen sing pixelak pa amadi thengalak pa na yum sing ising na thumbagi masak amasu heli yarim kai turen sing khopchin bidana basu MLA na appeal tawki loina na Imphal West DC gi mid ek makha de STO lamsang gi staff sing na su section na mathuk phajana tawriba asigi damakta pen phongdoki awang nongpuki state sing ising isauna miyoi kuntra sikre haukiba irai numitegi hauduna manipuri yauna awang nongpuki state sing leptana suriba nong asina maram oirga state sing asida authority na high alert lauthokiba loina tongan ba state sing da punna miyoi kunga nipan rom sikre hairi haujik leptana suriba nong asi Indian Meteorological Department gi matung inna Bangladesh thangba sarukta akanba cyclone thokpa degini hairi amarom da leptana suriba nong asina maram oirga Arunachal Pradesh ki National Highway 13 gi East Kameng district leiba bana amasung sopa gi lona bada akanba irai nagari chen thakiba maram oina gari aduda tonglapu miyoi tare laikidre aduga Lower Subansri district ta singning khaibanamu oiraga miyoi ani amasu laikidre hari leptana suriba nong asina Assam gi Guwahati city da urban flood thoktuna miyoi kaya awaba mayoknari aduga Assam gi Buna da singning khaibadagi miyoi manga laikidre hari Assam gi isaun asina maram oiraga state asigi oina school college sing suti lauthokre aduga government employees sing gi oina su casual leave pikre hari Assam gi oina isaw asina district taraga na thuida sauna akai piri amadi Gwalagat amasung Lakhipur district isauna maram oirga miyoi hum laikidre hairi Mizoram gi oina suleptana suriba nong asina maram oirga Mizoram State Disaster Authority gi report matung inna state asida mafam samaga taraga humdoida landslide thoktuna miyoi manga laikidre aduga Meghalaya State Disaster Management gi authority gi matung inna isauna maram oirga miyoi taruk laikidre aduga Nagaland state gi oina Sumuke Dima district singning khaiduna truck nan sinbedagi truck driver laikidre hairi Manipur gi oina leptana suriba nong asina maram oirga tampak phawduna cheliba turen sing imai khudong thiningai oiba level da hojik seli aduga flash flood thoktuna Imphal East Imphal West mafam sing ising na thumjin khre ising thumjin khraba mafam sing dagi state asigi relief and disaster department gi miyoi sani gi humputarit kankhiba loina isaw asiga marilena hangkiba relief camp nipan dale hin khrairi Manipur gi singi district sing namaru ena Senapati Ukhul Tamenglong None amasung Ferjul da sing ning khaibi tawdok sing leptana thokli haina agency na report tawri Jenimski routine operation da sedule thokle ana basing safagada mafam sing de lokthokpagi thabuk satari Imphal East district ki manung de leiba Jawaharlal Nehru Institute of Medical Science Jenimski complex manung sing thumjin khibana maram oirga routine operation schedule sing yaithokle haina Jenims hospital gi medical superintendent Dr Professor KS Lokeswar na kangalak leloina na hojik Imphal East district ki tongan mafam sing di Imphal turen gi torban mafam kaya da kai bidigi sing isaw leptana hingalak pa asina maram oirga Jenims hospital manung de sing sangsilak pa leptri oirikliba thawong asida district administration of Jenims authority gi loina na state disaster response for SDRF ko khusamnarga Jenims hospital da leiriba na basing board thidum duna safagada mafam sing de lokthok pa hokre Jenims hospital da na basing lokthok pa gi thabuk adu local volunteer sing na su saruk yari ngasi numidang weram Jenims hospital da na basing lokthok pa gi thabuk adu da mateng pangna ba army gi team amus thunglakre hairi pung kun mari gi manung di India da covid kita miyoi mari laikidre India gi oina covid-19 positive oiba missing lising humsadre diokre aduga
Kerala positive oibe lising sahum kuntraga taruk yauduna khwaidagi yamna covid positive oibe state oire aduga Maharashtra amasung Delhi nani suba amadi ahum suba oine positive oibe state oire pung kunmari as Delhi Kerala Karnataka amasung Uttar Pradesh covid positive oibe mioi mari lekhidre haina Union Health Ministry thadurpa data gi matung inna phongdoragli panbe ai me kungani thoida India da covid positive oibe masing asi sumna tangi saniga yankhai ge taret oikebani adubu me kun taruk to positive oibe masing asi lising amaga Tara hinggalak tu ngarang phawbud covid positive masing asi lising ahumga sadret oikibaga loinana pungkun mari asida covid positive oibagi masing asi sadrukka marfuga manga oiki haina ministry gi data asina phongdoragli Khawri metpa India gi politics na idea of manipuri subsille refugees sing thangjing kobru paisili basi ekoi gi puwari kidnap tawbani puri pak pro ngasi gi numit asita ningtam landa thawai kat krabu pumno ki mafam de kai khumna jantuna pri pak progressive ki taraga manga so progressive de Thauramsi da aina Thamkhre Pipak Progressive ki chairman Longjam Paliba Emna miyam da wafam khara thamlakli President gi warol asina hai hojik thokli bawa thok lanthok misi mina nangnaba imung singi awaba pukning su lup asina saruk ya jari sakutlaba sana lebak manipuri ohenabagi lengak non gamari leinaba satna pathap amata Indiana Manipur da sinarakhidre Manipur gi sports and culture powerhouse ni haina harawalaga lebak amagi political and economic power de lehende India gi pandam di Manipuri singi marak tagi haiba nat ki jago isai amasung sanabada haising basingbu Indianization ki organizer and absorber ohnaba thawang to bani hari Manipur gi oinadi Indian constitution gi yamna misang mikhai nine na thami mitop refugees singbu scheduled tribe ST manung salhalag akhanaba hakpisin dona maning tawna laigi masa dauna lehenba ngamhali gelhomi purup singbu takthokpa ngamnaba refugees singda singjau singsang kaya sina thokni matam amada European singna America da nungaya phabu punsiron da hingnazarbagi hijau sip tonglaga lakna khipa makhoi sing duna US ki Statue of Liberty oiraga promised land haibadu yaure haina haraw manduna mapita jaki adubu yumlo nariba lebak singdagi nawna sangsiklakiba sin kokini haijaba singnadi maitai purup ku hingaliba puwari gi horok phumthang jing kobru singchangbu karem kathainari ikaiba khangdaba mkaina uda khunda sinduna Taiwan ba mawong da the Old Testament the yaw promised land adu ohenaba thorang phong na horakle ta sengbadi makoi singse ekoi puwari kidnap tawba kangbu ni Manipur gi lamgai gi sada maudra da khutlai paiba mitup refugee makoi na lenga kani haina phong na landarak po ngamali basigi maram kupna nainasi UK haiba lebak si mapung oina QNS singi network na lenga pani QNS haibadi masana maning Tauna rule sembo wail piduna lebak laksin bangam bagi mangam power leijaba QC autonomous non-government organization haibani makhoi Sentoksu government pibani European asoba city sing the sumitop sing sabul sabun khunda handuna maribak masa phawa sanghan baya daba no go area or no go zone gimapam yamna thami haibam phum sing da criminal terrorist gang kaya su maning tawna leiba ngami India gi satna pathapna Manipur da su kyungo amasung no go area samgat pangmhali masigi khudam di singi lebak hills land oijiduna leiraba Manipur masing su yamba maitai purupu Pibam kayana sabkhaiduna thamlaga ST kangbu khaktagini haiduna amukasu hill areas haina khaidokduna thamlibasini Indiana lal horaba ikhoibu thengnanaba makhoi kuchabi proxy purup oina jo Kukisingi semgat charaga hojikti western country singi lai kusang bigi makut Oiramle haibasi khanglamgani leibak thugaiba ngamhanba satna pathapsi lauthukri phawba tangdu leitaba Manipuri am oiba ngamkhiroi miyamgi lusingba singna su soksilaba asida wakhal thataduna punna thengnaminasi hairi Matam amda Manipur gi miyamna sulebak maming ani leiba India Bharat ki wakhalon pandam idea karino kupna khangkhide Central government border fencing khabagi thabuk leptana sathari basi yaning de ansam Indo Myanmar border gi nagatari area sing border fencing khabagi thabuk tawdana public demonstration rally sit in protest pangthokpa yauna yamna toina press release amasung memorandum kaya mari lene basing de pisilaba Central government gi maikai de ginam fuda border fencing khabagi thabuk sathari basi yaning de thawong asi yamna haksina lawi government of India na sathari ba thawong asi yamna undemocratic oi amasung condemn tawi haina ansamna thador pasero lamana hairi Sterolas na makata na hari bina Central government gi maikai degi border da matam supagi oina sil tawba amasung free movement regime han kibadabagi thawong asi yaba ngamloi masina leiriba problem sing asi solve tawba ngamloi hena dum human crisis asi tambangam da film da lakani haukiba metara ni thoida pangthokiba association gi president council gi bifamna border fencing khabagi thabuk asi khudakta lefannaba amasung free movement regime Asi hanagum satna naba democratic weba khongjung sangsin na warep logo sulaikre association gi maikade gi government of India na matam kuiraba naga political issue asi loisin naba hojik sathari ba santi gi wari ase athuba da loisin naba so apil dawri amarom da central government gi maikade gi naga taba area sing the border fencing gi thabuk lep tana sathabana amasung free movement regime makata na sathabaga mari len na me kun ga taruk ta ansam gi
Presidential Council amasung Office Bearer singi oiba mifam pangthuktuna lawkiba warep ki matung ina June ani dagi horaga pung nifuga nipan sukna naga taba jaga sing de leiriba government ki office sing packeting tawbagi khong jingsin gani khongjang asina constituent unit sing amasung subordinate body sing nasum mapung phana paikhatna ba khangali loina border fencing khabaga mari lena lanai mioi sing contractor transporter agency sing nasu raw materials sing yauna ati polam sing handok engine tawba amasung supply tawbagi thabuk khudak te lep kadabni hairi